खंगनजबा कनागुमना फिल्म असी प्रोड्यूसर के याब याउदना यूट्यूब चैनल अमदी सोशल मीडिया प्लेटफॉर्म सिंगदा थागलंबा थेंगनरबदी सिनेमाटोग्राफी एक्ट 1952 की मखादा पुंची सुपर जेल द थंबा याई अमदी फिल्म असी नंबदा चंगबा सेल खुदिमक पुथोक हनगनी इसा इसाना वाखल ताबियु अमदी मणिपुरी फिल्म के प्रोड्यूसर सिंगबु नुंगसिबियु। इमा चा पिरो पिरो इबेमा अचौबदी हौगटखरबा इमा हौगटखरबा खंगदे अैना हौगलकपददी लेरमद्रे इमा हैमा ngarang luhongfamda thengnaba natro थेंगनै इमा अदो अैदि लुहोंबा हेक लोइबगा दुम लाए वामन्दना दुमसु तुमथाखरे हलकपगा अमता खंगौद्रे इमा हौगलकपदसु लेरमद्रे कइनुने युमदा हलक्त्रिबा हाबदुरो अैना गाड़ी थौजलकपै मखोन तादे खल्लेबा गाड़ी खामबसु उदेबा कायदा चलिजानो मादे युमददी हलक्त्रदना इमा दाचौदो फोन अमता तौबियुने इमा तौगे पाइखत्तिनि इबेमा इमा निंथौदा अमता हंबियुने तौगे तौगे इमा तौगे को बेमा फोन पाइदेबा नते कैदौरी जानोबा मोइबो फोन अमता पाइद्रिसिबु कैदौरा जानोबा नते कनादा हंदोइनोबा अखोइबो इमा अै दैनादा अमता हंगुगे ngarang ada dum le abra nam ta hanguge चलो चलो अमता थुन हंगुसो चलो अैगी इसानु पासे ओंथोकना वादौरी दांगांगना बसे हैमा निंसिंगनिने हेलो निंसिंग salayan ba leibro लेदिए ngarang moi hidang ngaunaraga mamanaba ngaiga khanai haibani khutsu khara yauna khra mali mamanabudusu khara soe hai salaisu khara soki haibani mayam changaga khamtoknabadagi salaido ngauri ngauri adum gari thauraga chakre hai aduda wangthoina tana khiba mali kari kai khatnai no wangthoina di kaisu hairakte na ngarang yumda halakti e adudi madi kaida leiriba ngaikho ko ai daning thodam ta hangi ge
ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯥꯗꯤ ꯀꯥꯏ ꯆꯠꯂꯤꯕ? ꯏꯃꯥ, ꯗꯥꯆꯧꯗꯣ ꯉꯔꯥꯡ ꯃꯤꯒ ꯈꯠꯅꯈꯤ ꯍꯥꯏꯌꯦ. ꯌꯨ ꯉꯥꯎꯔꯒ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ ꯍꯥꯏꯌꯦ. ꯋꯥꯡꯊꯣꯏꯅ ꯇꯥꯟꯅꯈꯤ ꯍꯥꯏꯌꯦ ꯏꯃꯥ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥ ꯑꯆꯧꯕꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣꯕ? ꯅꯠꯇꯦ, ꯍꯧꯖꯤꯛ ꯀꯥꯏ ꯂꯩ ꯍꯥꯏꯒꯦ ꯃꯣꯏꯕꯣ? ꯈꯪꯗꯤꯌꯦ, ꯗꯥꯏꯅꯥꯅ ꯗꯥꯅꯤꯡꯊꯧꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯦ ꯏꯃꯥ. 이씨, 온톡뻔이다고. 너도 너가 잘 옥트지 개기노바. ꯑꯩꯅ ꯀꯥꯏꯗ ꯑꯣꯛꯇ꯭ꯔꯒꯦ? ꯃꯣꯏꯔꯣꯏꯔꯣ ꯑꯣꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯪꯁꯨ 옥띠, 뭐이주 옥띠. ꯑꯁ, ꯑꯩ ꯌꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ? ꯅꯪꯅ ꯅꯪ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯨꯕꯩ ꯃꯍꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯥꯏꯗ ꯌꯣꯜꯂꯒꯦ? ꯍꯥ? ꯃꯣꯏꯅ ꯄꯪꯉꯥꯟꯗ ꯉꯝꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯗꯣ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯉꯥꯡꯉꯛꯏꯅꯤ. ꯅꯪꯁꯨ ꯌꯥꯝ ꯍꯥꯏꯗꯦꯅꯦ. ꯑꯩ ꯀꯩ ꯍꯥꯏꯕ? ꯅꯪꯁꯨ ꯉꯔꯥꯡ ꯂꯣꯡꯐꯝꯗ ꯅꯪ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯗꯨꯗꯤ. 이보이디 ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯅꯤꯡꯕꯒꯤ ꯀꯔꯤ ꯈꯨꯝꯃꯛꯀꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ. ꯌꯥꯝ ꯐꯪꯖꯗꯗꯧꯅ ꯑꯩꯕꯣ. ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯤꯗꯨꯗ ꯄꯥꯈꯪ ꯄꯨꯟꯁꯤ ꯀꯠꯊꯣꯛꯀꯗꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯑꯩ. ꯄꯨꯔꯥ ꯀꯣꯟꯁꯦꯡꯅꯤ, ꯀꯣꯟꯁꯦꯡ. ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯏ ꯀꯥꯔꯛꯄꯒꯤ ꯑꯗꯨꯒꯤ ꯐꯨꯕ ꯀꯩꯗꯧꯕꯩ ꯈꯝꯇꯣꯔꯛꯏꯅꯣ? ꯍꯣꯏ, ꯐꯨꯅꯕꯩ ꯋꯥꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯐꯨꯅꯅꯤꯡꯉꯤꯅꯤ ꯈꯪꯕ. ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯇꯥꯡꯈꯠꯂꯛꯄꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯈꯥꯝꯇꯣꯛꯄꯩ ꯋꯥꯅꯤꯅꯦ. ꯅꯪꯅꯕꯨ ꯈꯠꯅꯅꯤꯡꯉꯗꯤꯅꯦ ꯑꯩ ꯄꯥꯎ ꯍꯦꯛꯇ ꯄꯤꯈꯤꯒꯦ. ꯉꯔꯥꯡꯒꯤꯗꯣ ꯄꯦꯜꯍꯧꯗ꯭ꯔꯦ, ꯑꯃꯨꯛꯀ ꯉꯝꯊꯣꯛꯅꯖꯦꯅꯅꯦ ꯃꯐꯝ ꯃꯇꯝ ꯊꯥꯔꯒ ꯄꯥꯎ ꯍꯦꯛꯇ ꯄꯤꯔ ꯀꯧ ꯂꯣꯏꯔꯦ ꯀꯩꯅꯣ. ꯇꯤꯕ ꯈꯣꯡꯁꯦ ꯅꯪ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯁꯤꯗ ꯃꯣꯏ ꯃꯤ ꯐꯨꯅꯔꯁꯨ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯔꯕ? ꯉꯁꯤꯃꯛ ꯐꯨꯅꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. 와버려서 그래. 싹실 라맘내 아이씨 강아봐. 능 세나보다네 이보. 뚱박 감다 펑디. 우이니시다. 아리엠버기 루홍뭐 야우자람이다 더이시다. 야래. 얌 따님들. 능 юм다 뽀삐 그러봐. 이. 헤마 가위니. 아이 피디. 소이 바깥 남따라. 로이따이 떠시대. 예, 파자리네 시대. 폰주 살린 탐내라네. 응, 미스콜 미한테 파자리네 시대. 예? 능 비기 줘라미. 동문비다. 마는 더 먹었더니. 마는 오빠도 좁다기니. 아이 부수 미네 이득도 왕왕한 바. 닝신냐 가이바 것이도 되나? 노바 구딩 짜갓짜갓 하고 보시나 띠. 낭원데 각룩 시자바니 깨암 가게 씹어. 낭네 야비다부도 티네 티네 강비부도 마야 마망다. 아주다 미나주 야로도 미닝다나 낭에 입어. 강아봐. 아주네 리 혹시 나 혹시 러로 파보다 야르보 닝다나 마부스들은 강아 미두 우드로. 낭나 마기담때 자우자우레 삐라디. 그랍다 저게 마이가 뭐이. 아이디 마기다 먹게다 왜 랩티바. 애가 게임 밀리는게. 아이디 그다 왜다 먹다 마이 랩티노 바. 아두디 카나베 못들 렘나 피토코다나. 뭐네서 비우 하이두디. 아씨, 얌 땡드레 거. 마통 머롱 강대 버싱도. 뭐이 와리 빨라노. юм는데 폰도. 아이 짠문에 야드레바. 누비 이제 비토코로 하여주 비톡닝도 굶떠리. 석다 지금. 아, 닝시야. 살라이도 호스피탈 레이. 이봉아, 까마이 떠래. 헤이, 왕토야. 그게 하이래. 아나바세. 그슈 떠로 해브로. 이마. 마탐 카라디 콩코세. 랭고 떠부리고는 하리. 이씨. 아두디 юм다 한배 야키로이노 이봉아. 호이마, 야키로이. 누미 카리니디 시달레이 타기다리 이마. 히닥시다 탁근우 하비세. 야디다고 이마기 어쩌고 낭세. 아씨, 야레바 이마. 어디 마담 나디. 저러. юм덕이 보체 그람다 보러. 비로는 그러지 여러. 어두가 작두수 이마나 그라 세마 부비로. 피루온 부디 이마나 그라 파이레이. 작두 부디 이마 러비루라게. 왕토야. 이마. 이자수 그라 와바다리니까. 이마. 낭기 마룹 앙아오버시기 마tung 인다나. 깨슈 까이데데 이마. 이베마. 아두디 이마 윤복대 살루키기. 낭다 소문학다냐. 낙당 레르모. 이마, 야니? 아이기 디왕 토일레리. 그이노마 그러지고. 아이기 디 마가 좀 레미너게 야니. 마시디. 이마, 아이가 좀 punna ꯆꯠꯂꯁꯦ. ꯆꯥꯛ 이싱 ꯁꯦꯝꯕ ꯊꯕꯛ ꯃꯌꯥꯝꯗꯣ 이마 ꯃꯊꯟꯇ ꯇꯧꯕ ꯋꯥꯔꯅꯤꯕ. 마시 앙아오버시디. 라오 라오. 이마가 punna 살라시라. 왕토야, 낭 낙당 레르모고. 호이마. ngarangi
ꯑꯌꯨꯛꯇꯅꯤ ꯑꯩꯅ ꯋꯥꯔꯛꯏꯁꯦ ꯂꯨꯍꯣꯡꯕꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯁꯣꯝꯅ ꯍꯦꯔꯣ ꯁꯥꯕꯗꯒꯤ ꯑꯗꯨꯒ ꯑꯍꯤꯡꯁꯨ ꯇꯨꯝꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯥꯔ ꯊꯝꯕꯤꯔꯤꯅꯦꯕ ꯑꯩꯁꯤ ꯅꯨꯄꯤꯗꯨ ꯃꯉꯥꯏꯔꯦꯕ ꯑꯩꯁꯤ ꯅꯪꯒꯤ ꯅꯠꯇꯦ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯍꯥ ꯑꯩꯁꯤ ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯉꯤꯅꯦꯕ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯅꯤꯡꯗꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯂꯩꯍꯧꯕ ꯀꯩꯗꯧꯒꯦꯕ ꯅꯠꯇꯦ ꯑꯩꯕꯨ ꯐꯥꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯀꯣ ꯑꯝꯇ ꯂꯥꯡꯒꯅꯨꯁꯦ ꯑꯩ ꯉꯥꯛꯇ ꯍꯤꯞꯊꯒꯦ ꯈꯣꯡꯁꯤ ꯑꯝꯇ ꯄꯥꯏꯔꯛꯑꯣ ꯈꯣꯡꯁꯤ ꯑꯝꯇ ꯁꯦꯝꯃꯣꯕ ꯈꯣꯡꯁꯤ ꯑꯝꯇ ꯁꯦꯝꯃꯣꯃꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯌꯥ ꯑꯁ ꯀꯩꯅꯣ ꯅꯥꯕ ꯐꯥꯎꯕ꯭ꯔꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯣ ꯁꯦ ꯐꯖ ꯇꯨꯝꯃꯨꯁꯦ ꯃꯁꯤ ꯈꯨꯇꯨꯝꯗ ꯄꯨꯛ ꯊꯥꯖꯤꯟꯕ ꯃꯁꯤ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯕꯤꯔꯤꯁꯦ ꯀꯩꯅꯣꯕ ꯇꯞ ꯇꯞ ꯐꯨꯗꯠ ꯍꯟꯕꯅꯤꯀꯣ ꯅꯪ ꯉꯁꯤ ꯅꯪ ꯅꯨꯄꯤ ꯊꯤꯕꯁꯨ ꯈꯪꯉꯨꯏ ꯃꯥꯏ ꯃꯑꯣꯡꯁꯤꯗ ꯅꯤꯡꯁꯤꯡꯅ ꯂꯩꯁꯟꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯦ ꯈꯜꯂꯣ ꯗꯥꯆꯧ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯌꯦ ꯑꯄꯥꯝꯕ ꯈꯛꯇꯪ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯤꯗꯣ ꯂꯧꯕꯤꯒꯅꯨ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯃꯇꯤꯛ ꯃꯩꯆꯥꯛꯁꯨ ꯇꯞꯅ ꯍꯦꯟꯒꯠꯂꯛꯏ ꯅꯪꯒꯤ ꯊꯃꯣꯏ ꯑꯩꯅ ꯊꯨꯒꯥꯏꯕꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯨꯒꯥꯏꯒꯦ ꯀꯟꯗꯨꯅ ꯊꯨꯒꯥꯏꯈꯤꯕ ꯅꯠꯇꯤꯌꯦ ꯅꯪꯅ ꯋꯥꯍꯧꯒꯗꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯁꯝꯖꯤꯟꯖꯒꯦ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯉꯝꯅꯕꯗꯤ ꯍꯣꯠꯅꯈꯤꯒꯦ ꯗꯥꯆꯧ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯅꯥꯛꯇ ꯁꯨꯝꯅ ꯅꯪꯅ ꯑꯣꯏꯔꯁꯨ ꯂꯩꯕ ꯐꯪꯖꯕꯁꯦ ꯑꯁꯤꯅ ꯄꯦꯟꯊꯣꯛꯄ ꯑꯣꯏꯖꯒꯦꯀꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯂꯣꯟꯅ ꯌꯦꯡꯖꯔꯒ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯖꯒꯦꯀꯣ ꯑꯩ ꯑꯝꯇ ꯁꯝꯃꯨꯂꯥ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯒꯦ ꯗꯥꯆꯧ ꯇꯞꯅ ꯍꯧꯒꯠꯂꯣ ꯗꯥꯆꯧ ꯉꯥꯏꯈꯣ ꯁꯦ ꯃꯄꯥꯟ ꯊꯣꯛ ꯃꯅꯨꯡ ꯆꯪꯕꯒꯤ ꯄꯔꯃꯤꯁꯟ ꯑꯩꯅ ꯄꯤꯗꯦ ꯃꯄꯥꯟ ꯂꯩꯌꯨ
ꯑꯁ ꯑꯩꯁꯨꯕ ꯉꯟꯇꯥꯅ ꯆꯣꯞꯄꯤ ꯑꯁ ꯄꯪꯉꯤꯗꯀꯣ ꯑꯆꯧꯕ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯍꯣꯏ ꯏꯃꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯐꯔꯦ 이마 씨 ꯍꯩꯃ ꯆꯥꯛ ꯃꯁꯤ ꯑꯆꯧꯕ ꯏꯃꯧꯒ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ 이베마 ꯅꯪ ꯗꯥꯆꯧꯁꯦ ꯃꯈꯨꯠ ꯌꯥꯗꯕꯅꯤ나 ꯅꯪꯅ ꯈꯔ ꯍꯦꯛ 인비로고 이마ꯁꯨ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯍꯥꯏꯗꯅ ꯆꯥꯔꯣ ꯆꯥꯔꯣ 인비로고 그이는 그 못되지마. 아씨. 덩은 미신이 뭐라 그러면 아씨. ꯆꯥꯛ ꯆꯥꯔꯁꯤ ꯗꯥꯆꯧ ꯗꯥꯆꯧ 저 야니 아이 일러게 힘들어. ꯆꯥꯛꯅ ꯅꯨꯡꯁꯤꯔꯨꯏ ꯅꯪꯕꯨ ꯑꯩꯅ ꯑꯣꯏꯔꯦ ꯃꯄꯨ ꯊꯃꯣꯏꯁꯤꯒꯤꯗꯤ ꯅꯪꯅ ꯄꯤꯔꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯅꯤꯡꯖꯒꯦ ꯄꯨꯟꯁꯤꯒꯤ ꯀꯧꯖꯒꯦ ꯀꯣꯄ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯈꯥꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯜꯂꯨꯒꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯅꯪꯕꯨ
ngandre kamoina nungsiranta kanjaba kaudaina natado nungsibaini aina nungsimanbaini nangbu ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯊꯝꯃꯁꯤ ꯑꯣꯏꯁꯨ ꯑꯣꯏꯁꯜꯂꯕꯅꯤꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯨ ꯈꯔ ꯐꯨꯍꯟꯁꯤ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩ ꯁꯦꯝꯃꯧꯒꯦ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯌꯥꯔꯦ ꯊꯣꯏꯅꯤꯅꯦ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯐꯪꯗꯕ ꯅꯇꯨ ꯂꯩꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔ ꯂꯩꯔꯦꯅꯦ ꯅꯪ ꯅꯨꯄꯤ ꯊꯤꯔꯦ ꯀꯥꯏꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯣ ꯍꯦ ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯂꯦꯝ ꯄꯥꯈꯩ ꯂꯩ ꯀꯣꯏꯔꯣꯏꯅ ꯀꯣꯏꯕꯤꯗꯕꯩ ꯋꯥꯅꯤ ꯅꯨꯄꯤ ꯊꯤꯕ ꯅꯣꯏꯅ ꯈꯪꯉꯣꯏꯌꯦ ꯄꯥꯈꯪ ꯑꯣꯏꯕꯩ ꯄꯨꯟꯁꯤ ꯒꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯑꯣꯏꯕ ꯀꯥꯁꯦ ꯁꯨꯡꯑꯣꯏꯕ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯍꯥ ꯏꯃꯥ ꯄꯣꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯊꯤꯔ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅꯦ ꯑꯗꯣ ꯍꯛꯆꯥꯡꯗꯤ ꯀꯃꯥꯏ ꯇꯧꯔꯒꯦ ꯈꯔ ꯐꯔꯦ ꯈꯣꯡꯁꯤꯕꯨꯗꯤ ꯈꯔ ꯅꯥꯔꯤ ꯎꯁꯤꯟꯗꯧꯕꯁꯨ ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯏꯁꯇꯤꯌꯔ ꯀꯨꯝꯕ ꯀꯥꯕꯗꯤ ꯉꯝꯗꯦ ꯃꯇꯦꯛ ꯃꯌꯥ ꯆꯠꯄꯗꯤ ꯑꯗꯨꯝ ꯉꯝꯃꯦꯗ ꯅꯨꯄꯤ ꯊꯤꯔꯦꯁꯨ ꯉꯥꯏ ꯊꯤꯗꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯅꯤꯅꯦ ꯏꯃꯥꯗꯤ ꯋꯥꯔꯝꯃꯅꯤꯅꯦ ꯃꯆꯥ ꯍꯦꯔꯣꯁꯤꯒꯤ ꯍꯣꯠꯅꯕꯗ ꯑꯁ ꯌꯥꯔꯦꯗ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯅꯪꯒ ꯅꯤꯡꯁꯤꯡꯒꯗꯤ ꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯝꯇꯗꯤ ꯄꯨꯟꯖꯦꯅ ꯃꯥꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤ ꯑꯩ ꯈꯣꯡꯁꯦ ꯈꯤꯇꯪ ꯐꯒꯠꯂꯛꯄꯒ ꯄꯨꯟꯁꯤ ꯅꯍꯥꯟ ꯀꯥꯡꯕꯨꯗꯤ ꯌꯥꯎꯗꯣꯏꯔꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨ ꯍꯪꯉꯤꯗꯤ ꯅꯍꯥꯟ ꯀꯥꯡꯕꯨꯗꯤ ꯌꯥꯎꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯅꯪ ꯅꯨꯄꯤ ꯃꯨꯟꯒꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯂꯛꯑꯕꯣ ꯑꯩꯗꯤ ꯌꯥꯗꯦ ꯌꯥꯗꯦꯀꯣ ꯆꯤꯡꯅꯩꯀꯣ ꯃꯥꯏꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯐꯣꯟꯁꯤ ꯅꯪꯅ ꯊꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯧ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯩꯕꯅꯤꯅ ꯋꯥꯒꯁꯦ ꯆꯥꯎ ꯆꯥꯎꯅ ꯉꯥꯡꯉꯤꯀꯣ ꯀꯤꯀꯣ ꯑꯩ ꯑꯉꯥꯡꯕꯗ ꯅꯝꯖꯔꯦ ꯑꯉꯥꯡꯕꯗ 이마 할래에드나. ꯍꯣꯏ ꯏꯃꯥ ꯂꯩ 바래 용짝수 ꯅꯪꯅ 요래. ꯄꯥꯝꯖꯕꯗꯨꯗ ꯏꯃꯥꯅ ꯂꯩꯔꯛꯑꯕꯅꯤ ꯅꯨꯡꯁꯤꯌꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯌꯨꯛꯇ ꯅꯣꯡꯇ ꯏꯔꯨꯖꯗꯕ ꯅꯪꯅ ꯅꯥꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯏꯃꯥ ꯃꯤ ꯂꯥꯏ ꯈꯣꯏꯔꯝꯗꯣꯏꯅꯦ ꯀꯔꯤꯒꯤ ꯂꯥꯏ ꯅꯪꯗꯤ ꯄꯪꯍꯪꯗ ꯍꯪꯉꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯣ ꯑꯩꯅ ꯔꯦꯡ 1 ꯇꯥꯕꯗꯣ ꯇꯨꯝ ꯇꯥꯍꯟꯕꯤꯌꯣꯅ ꯈꯣꯏꯔꯝꯗꯣꯏꯕ 에이 라이다 corruption तौबना कानारोय लाइरिकनाबु पाद्रबा लाइना करीमता थादारोइदबनिको ꯃꯁꯤꯁꯨ ꯑꯁꯤ ꯑꯃꯨꯛ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯌꯥꯎꯁꯜꯂꯦ ꯉꯥꯡꯍꯧꯔꯣ ꯅꯣꯏ 마 용짝도 이론시고 ꯍꯣꯏ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯁꯨꯅ ꯈꯨꯔꯨꯝꯖꯔꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯗ ꯃꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯅꯁꯨꯒꯁꯨ ꯊꯨꯡꯅꯍꯟꯕꯤꯌꯨꯀꯣ ꯑꯩ ꯃꯥꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯀꯣ ꯄ꯭ꯂꯤꯖ ꯖꯣꯏ ꯅꯁꯨꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ करीनु मातोइसिबो नते कईनोबो माना निरमिसिबो अस वखनगा ताबा ngang नतेदा ꯍꯦꯄꯤ ꯕꯔꯊꯗꯦ ꯁꯂꯥꯏ ꯉꯥꯟꯕ ꯍꯦꯄꯤ ꯑꯩ ꯇꯥꯅꯤꯡꯗꯦꯅꯦ ꯍꯟꯖꯟꯖꯟ ꯍꯥꯏꯒꯅꯨ ꯃꯤꯅ ꯈꯨꯝꯃꯛꯇꯦ ꯍꯥꯏꯗꯤ ꯇꯨꯃꯤꯟ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ ꯀꯔꯤ ꯂꯩꯅ ꯁꯥꯔꯛꯄ ꯅꯨꯄꯤꯅꯣ ꯅꯪꯕꯣ ꯑꯗꯨꯒ ꯃꯤ ꯀꯩ ꯈꯟꯗꯤꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯒꯤ ꯋꯤꯁ ꯅꯪꯒꯤ ꯒꯤꯐꯇꯨ ꯑꯩꯅ ꯍꯔꯥꯎꯔ ꯂꯧꯅꯩ ꯈꯟꯕ꯭ꯔꯣ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯅꯩ ꯈꯟꯕ꯭ꯔꯕ ꯑꯩꯅ ꯈꯟꯕ꯭ꯔꯕ ꯐꯔꯕꯁꯦ